ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯋꯥꯔꯤ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ, ꯃꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯝꯄꯥꯛꯇ ꯊꯣꯔꯛꯇꯨꯅ ꯉꯥ ꯐꯥꯕ, ꯏꯟ ꯆꯤꯡꯕ ꯂꯣꯏꯅ ꯊꯨꯡꯅꯔꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯈꯣꯡꯕꯥꯟ ꯀꯩ ꯇꯧꯕ ꯂꯧꯈꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯈꯨꯜ ꯑꯅꯤ ꯇꯥꯏꯅꯐꯝ ꯃꯐꯝ ꯐꯥꯎ ꯏꯁꯤꯡ ꯆꯦꯜꯂꯝꯃꯤ꯫ ꯉꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯄꯣꯛꯄ ꯄꯨꯄꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯟ ꯁꯣꯟꯕ, ꯉꯥ ꯐꯥꯕ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯊꯤꯡꯉꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒꯅ ꯄꯨꯄꯨꯗ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯟ ꯆꯤꯡꯕ, ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯔꯣꯏꯗꯣꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯃꯔꯝꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯁꯨꯝꯅꯇꯪꯒꯤ ꯆꯠꯄ ꯌꯥꯔꯣꯏꯇ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈꯣꯡ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯅꯔꯤꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯅ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯅꯥꯎ ꯀꯧꯕ ꯏꯌꯥꯝꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯟ ꯁꯣꯟꯕꯗ ꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯈꯔ ꯐꯥꯔꯒ ꯃꯌꯨꯝꯗ ꯀꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯇꯨꯡꯒꯣꯟꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯐꯥꯔꯛꯏꯕ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯥ ꯑꯃ ꯁꯅꯥ ꯉꯥꯒꯨꯝ ꯃꯁꯦꯛ ꯃꯉꯥꯟ ꯌꯥꯎꯅ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯉꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯔꯤꯅꯣ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯐꯖꯕ ꯉꯥ ꯑꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ, ꯆꯥꯒꯗꯕ ꯐꯥꯎ ꯄꯥꯝꯃꯨꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯁꯨ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯏꯌꯥꯝꯕ ꯅꯅꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯥꯔꯛꯏꯕ ꯉꯥꯁꯤꯡ ꯑꯁꯤ ꯅꯪ ꯑꯊꯨꯕꯗ ꯂꯧꯈꯣꯡ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯎꯆꯣ꯫ ꯆꯥꯍꯩꯕ ꯉꯥ ꯅꯠꯇꯦ, ꯃꯁꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯉꯥ ꯑꯁꯤ ꯆꯥꯒꯦ ꯐꯥꯎ ꯈꯜꯍꯩꯗꯦ꯫ ꯆꯠꯂꯣ, ꯑꯊꯨꯕꯗ ꯉꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯥꯗꯣꯛꯄꯤꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯃꯥꯃ, ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯆꯥꯍꯩꯕ ꯉꯥ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯐꯔꯦ, ꯑꯗꯣ ꯉꯥꯁꯤꯡ ꯑꯁꯤ ꯌꯨꯝ ꯐꯥꯎꯗꯗꯤ ꯄꯨꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯄꯨꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯍꯩ ꯈꯔ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯅꯅꯥꯎ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗ, ꯈꯪꯗ ꯎꯗꯕꯗꯣ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄꯤꯈꯤꯕꯅꯤ, ꯉꯝꯃꯔꯣꯏ ꯃꯥꯕꯨ ꯀꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯌꯥꯝꯕ ꯅꯅꯥꯎ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ, ꯃꯈꯣꯏꯅ ꯂꯧꯈꯣꯡ ꯑꯁꯤꯗꯒꯤ ꯐꯥꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯁꯤꯔ ꯆꯥꯔꯣꯏꯁꯤꯔ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯁꯨ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯅ ꯐꯥꯔꯛꯏꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯍꯤꯡꯗ ꯃꯤꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯀꯞꯄꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯗ ꯇꯥꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯈꯥꯡꯗ ꯇꯥꯎꯔꯒ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯥꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯛꯈꯤ꯫ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯕ ꯃꯇꯝꯗ ꯂꯧꯈꯣꯡ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯄꯨꯛꯀꯪ ꯀꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ, ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯣꯡꯕꯥꯟ ꯂꯧꯈꯣꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯪꯕ ꯅꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯑꯁꯤꯅ ꯀꯪꯉꯛꯏꯕꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯁꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯨ ꯊꯛꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯆꯥꯛ ꯊꯛꯆꯜꯂꯨꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯣꯏꯅ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯛꯅ ꯊꯦꯡꯅꯕ ꯇꯧꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯁꯤꯕ ꯅꯥꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ
ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯂꯥꯏꯐꯝ ꯈꯔ ꯀꯟꯕ ꯖꯒꯥꯅꯤ ꯅꯈꯣꯏꯒꯤ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯉꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ ꯐꯔꯦ ꯏꯁꯣꯔ ꯑꯁꯤꯒꯤ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯒꯦ ꯅꯈꯣꯏ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯉꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯣꯔꯦ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯀꯠꯂꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯁꯨ ꯁꯥ ꯉꯥ ꯍꯩ ꯂꯩꯅ ꯎꯁꯤꯟ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯇꯧꯕꯗꯕꯨ ꯏꯁꯣꯔ ꯑꯁꯤꯒꯤ ꯁꯥꯐꯣꯡꯂꯛꯄꯒꯤ ꯈꯨꯕꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏ ꯃꯗꯨꯅ ꯏꯁꯣꯔ ꯑꯁꯤ ꯁꯥꯐꯣꯡꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯈꯣꯏ ꯆꯦꯛꯁꯜꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯈꯨꯕꯝ ꯑꯃ ꯂꯥꯆꯔꯒ ꯊꯧꯅꯤꯖꯔꯕꯗꯤ ꯀꯣꯛꯄꯤꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯐꯝ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯕꯥꯆꯧ ꯂꯥꯡ ꯈꯔ ꯄꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯕꯥꯆꯧꯗ ꯀꯔꯥꯏꯗꯅꯣ ꯂꯨ ꯂꯥꯡ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯨ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯥꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯍꯦꯔꯥ ꯂꯥꯡ ꯈꯔ ꯊꯥꯛꯎꯒꯦ ꯇꯧꯕꯅꯤ ꯅꯈꯣꯏ ꯅꯄꯨꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯨ ꯃꯥ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯕꯥꯆꯧ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯨ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯌꯨ ꯉꯥꯎꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯥꯡ ꯈꯔ ꯄꯨꯔꯒ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯆꯧꯁꯦ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯖꯥꯔꯥ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯂꯥꯡ ꯊꯥꯛꯎꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯀꯨꯝꯈꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯇꯞꯅ ꯉꯥꯡꯉꯨ ꯅꯈꯣꯏ ꯅꯄꯨ ꯇꯨꯝꯃꯤꯕꯅꯤ ꯅꯈꯣꯏ ꯅꯄꯨ ꯑꯃꯨꯛ ꯇꯥꯔꯕꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯗꯒꯤ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯉꯥ ꯐꯥꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯨꯛ ꯆꯠꯅꯕ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯏꯔꯨꯖꯒꯦ ꯍꯣꯠꯅꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯄꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯕꯥꯆꯧꯗ ꯀꯩꯗꯧꯔꯦ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯥꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯒꯤ ꯃꯪꯗ ꯏꯟ ꯌꯥꯝ ꯁꯣꯜꯂꯝꯃꯤ ꯃꯗꯨꯗ ꯉꯥꯒꯤ ꯃꯍꯨꯠ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯎꯀꯛꯀꯨꯝꯕ ꯎꯇꯨꯛꯀꯨꯝꯕ ꯑꯩꯅ ꯏꯟ ꯑꯗꯨ ꯁꯣꯜꯂꯨꯕꯗ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯑꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯅ ꯏꯜ ꯑꯃ ꯊꯥꯗꯨꯅ ꯊꯅꯝꯃꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯏꯟ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯩꯈꯨ ꯈꯨꯔꯒ ꯎꯀꯛ ꯑꯃ ꯏꯟ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏꯗꯨꯅ ꯕꯥꯆꯧꯅ ꯄꯨꯄꯨꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯄꯨꯄꯨꯗꯤ ꯕꯥꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯆꯧꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯉꯥꯎꯕ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯁꯦꯟꯅꯍꯧꯗꯕꯔꯥ ꯃꯥ ꯃꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯉꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯗ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯒꯅꯨ ꯆꯠꯀꯅꯨ ꯍꯥꯏꯗ꯭ꯔꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯂꯧꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯀꯨꯝꯕꯗ ꯊꯋꯥꯏ ꯃꯥꯡꯕꯅꯤ ꯅꯈꯣꯏꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯕꯒꯤꯅꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯃꯁꯥ ꯂꯩꯅꯥ ꯂꯩꯔꯒ ꯁꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯂꯧꯈꯣꯡ ꯑꯗꯣꯝꯗ ꯉꯥ ꯐꯥꯕ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯁꯤꯔꯤꯕꯗꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯛꯈꯤ ꯃꯗꯨꯗꯒꯤ ꯕꯥꯆꯧꯒ ꯏꯃꯥꯒ ꯑꯩꯒ ꯇꯧꯔꯒ ꯄꯨꯄꯨꯕꯨ ꯏꯃꯨꯡꯗ ꯊꯥꯡꯖꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯒ ꯄꯨꯄꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯥꯛꯈꯤ ꯗꯣꯛꯇꯔꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯍꯜ ꯑꯁꯤ ꯉꯁꯤ ꯈꯔ ꯁꯥꯎꯈꯤ ꯍꯥꯏ ꯃꯗꯨꯒꯤꯅꯤ ꯅꯈꯣꯏ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯃꯪꯗ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯥꯆꯧ ꯃꯁꯥꯗ ꯅꯥꯕ ꯍꯧꯔꯛꯈꯤ ꯆꯥꯕ ꯊꯛꯄꯁꯨ ꯑꯃꯠꯇ ꯌꯥꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣই ꯄꯨꯄꯨꯗꯤ ꯕꯥꯆꯧꯒꯤ ꯂꯥꯏꯑꯣꯡ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯆꯧꯕꯨ ꯌꯦꯡꯗꯨꯅ ꯀꯞꯄꯝꯃꯤ ꯕꯕꯥꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯕꯥꯆꯧꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏꯑꯣꯛꯅꯕꯅꯤ ꯂꯥꯏꯒꯤ ꯖꯕꯥꯟ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒ ꯐꯅꯤ ꯍꯥꯏꯔꯛꯈꯤ ꯇꯧꯕꯗꯕꯨ ꯐꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝ ꯊꯣꯛꯑꯕꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯤ ꯁꯨꯝ ꯁꯣꯛꯆꯜꯂꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯥꯆꯧꯁꯨ ꯂꯩꯀꯟꯅꯕ ꯉꯝꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯗꯨꯗ ꯄꯨꯄꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯏꯆꯥꯆꯥ ꯅꯄꯥ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯈꯣꯏ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯒꯅꯨ ꯍꯥꯏꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ
asumna akhoi basau hek leikidaba matungdagi akhoi lekai gi angang nupa masa amasu ishora do thingnaru badagi mabuk kangkhatuna angang adusu lekanaba ngamdana siki asumna mathang lekai gi mioi leikidaba matung nongmadi lakhong mayada hoba noba panbi adusu maram ilei leitana masa matumda tektharaki aduga mafam adumda sangsanduna yengubada tekthaduna tariba noba panbi adugi mayada leba khomingaida mina net khiba khungun mami ama sutarami madudagi maibi kauduna mafam adu yenghalami maduda maibi singaduna sumna hairaki hojikti nakhoi lamsibu koliba ima lairimbi asi saphongle mafam asida tariba khungun mami asi imagini khubam ama imagi mafam asida piu haire maduna nakhoi mafam asida imagi sanglel ama sabiro hairaki madudagi lekai gi mioi singna imagi sanglel ama mafam aduda sabirami masigi matungdagi amuk hana iram lokhong aduda nga phaba chatpa matamda hanagi matawgum khudong thiba tarambadu phakiram adubo marakta ishwara sina mathi phongakpa matamda iram lokhong aduda lemlei nga onduna sali hai kariguma nga adubo phaduna chaibi chaiteng hek pirubada mioi adu kanba ngamdana si hainari mayam wari si matang asaida loijare wari sibu nungai birabadi channel asibo like subscribe amadi comment tawbiram mathangi wari thagalakpada mayam punna muk thengnarasi ngasi gidi mayam dagi kainanaba video lawjare